어디가? Hello, ayo. Thôi, kamu kita nak cây cuma ibu no. Tahu betul mana? Berwad ada betul betul. Ayo dah lagi dah selesai ni. Buat kerja salah nak buat kerja kau. Kainone mayam mahabara nagi di akoi phone da or kaino da bluetooth samdana aux timdana akoi gari munungda or speaker da kita bane ngasi di live toina akoi gi mahabara sana bada yaw be sinau khara ai gari da tongminare ado sinau myam jiga live toina ngaktang makhoi gi aseng khonjel du ka punna taminas mama ta do hey apang ma ai na pai khali batan tara sila nang ni sango sarati ma kal gai dai karai Mama. Kari mo tahu no mama. Mama no tahu di tahu masih. Hawai na magelo. Gago. Mama. Mama. Gago mama. Ay gada sina kamu ti gada sina. Mama gilure laura ge gago mama. Anak ay na pai kalibaten mga sila nanggi gada lay bata thadra ge jai kurudai. Online Manipuri YouTube channel asweng biri mayam pum namuk pu amukan na taram noksari ahan bada yam namaro ibe pawam update thamjage kungi nungju lakpada isingi awa bakhara dikokla ni harauje adubu senjau paiba singna thakpa chapa loiraba thongnau dagi mayom yom laga langthorakpa yu bottle ahangba saki thakki bagi ariam apa amangba mayom lukhak chagum lairaba igi thongalda paifam oiduna lakpa kuire thamoi ama palubani kariguma matamdasu sauningbasu phawe adubu karidi upai lei kanadabu wakatlugani aina hek ngamliba makhai kot khini sengkhini drain da amot akai sing lep laitana langthokpiriba makhoina wakhan tanaraktri phawbadi haina haibiriba Bonny Sharma aduga top update amana Gurgaon gi hotel amada Manipuri nupi ama rape tawbikhre Manipur dagi nupi ama Gurgaon hotel da mahaka tinnaba mamanaba amana namthak tawraga anirak hanna rape tawbikhre haina police ta complaint ama file tawrakre haina PTI gi report amana hairi report asina makhata na hairi badi victim asi haukiba sahi 2023 gi March gi hauna Gurgaon gi sector taraga nipan da private company amada thabuk tawbani mapu rape tawbiriba karan hairiba miyoi asina post team leader oina leibani victim asina police ta tawrakiba complaint adugi statement Hairi pana makhoi ani asi maruk mapang oina tinnabani mamang sahi June 2022 accused asina victim asibu civil line area da leiba hotel amada kauraga hanba oina rape tawki masigi matung numit khara leiraga accused asina victim asibu hotel adumakta da muk hanna puraklaga rape tawki hairi nupi aduna tawrakiba complaint adu yumpham oiraga haukiba irai numita civil line police station da IPC section 376 to and commit rape repeatedly on the same woman asida makha da FIR ama loss tawkhre hauduk asigi matang da Assistant Commissioner of Police City Rajendra Dalal na phangdokhiba da nupi asigi complaint tawrakhiba adugi matung inna thaudok adu kadai phawba chumbano haina verification sa thaduna khangdokna bo hotnari loina na logi matung inna chapsaba action logani hairi